A1 Academy for Competitive Studies Haina Mingthonba UPSC, MPSC, SSC, Banking, Railways amadi Departmental Exam Singi Coaching Center ama ngasi Thawalokrom Wangmatabada Leiba ISEC Building da hangtukre A1 Academic for Competitive Studies Thobal Hongdokpagi Thoramda Khangabok Kendragi Hanagi MLA Okram Landhoni Devina Athoiba Mithunglen Center asigi Advisor Dr. TH Komol Matena Thoramapu amadi Thobal College ki Principal Professor A Nabachandra Singh na Khanaba Mithunglen Singh oina sarugyaki Thoramadugi Nungi Warol Piraduna A1 Academy for Competitive Studies Thobalgi Coordinator AK Bishojit Hai Lamdamasigi Tungi Yumbiren Orekadoriba Mahirui Singh amadi Lengaki Thabak Tongningsba Naharol Kaya Lai Adubu Imung Manungi Semilongi Fiwam Fataba Lapna Chatlaga Coaching Tobang Namjadaba Naharol Singhda Kudong Chadaba Kaya Mayuk Naduna Makhoigi Tungi Punsida Lana Chatkiba Aikoi Khudimangna Ubo Fangli Masa na pamjaba competitive exam sing crack tongnabagidamakta sen chawna puthokduna amadi imung manungi sen thungi fibam fattabana maram oiraga coaching yawba ngamjadaba experience singda kananaba pinaba piduna masa na pamjaba senfam aduda chathanba ngamnaba pandamda A1 Academy for Competitive Studies asi Thobalda purakhibani Center asida coaching yawba experience singda ISEC na piriba tha taruki computer training amasung senamata laudana piragani haina su AKB Suzina Fongdoki Athoiba Mithunglengi oina warol piraduna ex MLA Okram Landhoni na hai leibakasida masa na pamjaba sinfamda chatnaba tongan ba competitive exam kaya leirabasu haujuki matamasi yamna competitive oire lairik fana hairabasu sinfam aduga chanaba competitive exam adugi coaching yawba haibasi tangai fadaba oire maramasina coaching gi damakta lapna chaludrabasu Thobalda coaching center ama hangdokpasi yamna laibuk fabani haiki Thoramadugi Saruk ama oina A1 Academy for Competitive Studies Thobalgi Founder Committee Members Supiriba Handak Haidokiba MCSCCE 2022 da 30 ranked Mai Palakraba Surendra Thongamsu Taramna Okpagaloinana Achamba Kudol Piduna Ikai Khumnabu Utki A1 Academy Hyper Sayista Lamdam Sonda Ladiba Competitive Examination ki amusung job placement ki job career government ki career system na bohana madamda oho kya laiba adu sumatakta financially apna backward korba kangu singai improve tar chalaba family ki bisings na ekoina yamna huge amount ma thadaraga tabungam daba adumba aduga strength sing lai experience is go ekoina thawai ha oina nasigi A1 Academy for Competitive Studies Thobal lakibani Masih lagi tu riba, faculty sing masih expert, amusung experience lerba, ekogi lamdam songi ayam mana faculty sing ni, makoi sing nasi ekogi lamdam songi ni hai kasu impal longda, impal makai longda salaga, atau ba academy sing da, makoi experience, makoi lagi jawab kunci basing cerita iba center esna, masih gi course sih jauh iba attend to riba experience minimum for 6 months survey course mai ko lena makoi da bonus mo na piba hai basina ko ya han ba introductory hoina ko makoi da pija bani sida yamna na tamba punjaba koi moi mai ba thawni ai ba ya hamra punjage aduna koi sida gi chatla la thalong da coaching center kya male adu ate Delhi da ate jaga state kaya da school center sin yama hangalai adu aikoina koi manipur di koi visa sin koi yamna kanna koi sancha paina ba koi nada ba ai dai sumai do dana sumai anak pada sasi sigi Third Youth